Arambai News Guwahati da Manipuri Pao tapri basing bu ihan han bamakta da chingangbam Sujitra ni na khurumjari hojing asigi samlapa mariba Pao sing lowirase ngase goru bihuni asmis ki khungang sing da yumthong khudingna masa masana loijaba san sing manak nakpa pa turel amadi pukhri na chingbada irujabiduna bija pithak torba matung puja na chingba tawki goru bihu gai roina na samgi mafum kaya da bihu gi jagoi amadi husri gi isai kayana khonthang yeki Guwahati ki judge field dasu tongan ba phurup amadi kanglup singna magi oiba nat ki pizol sing amadi culture ga loinana dhol pepa amadi gogana gi tantha marakta bihu jagoi amasung husri gi isai gi thoram all Guwahati students union na sin langduna pangthokhi Jorhat ki Sankardev Seminary Lampak su open bihu pangthokhi aduda sunatana Guwahapur police station gi Lampak ta police personnel singna masa gi duty gi achin mamarakta bihu gi harau nungai bagi thoram ga loinana bihu jagoi sakhi matang asida panba yai America gi President Joe Biden nasu Assam gi miyam da bihu gi harau nungai ba phongdok loduna happy rongali bihu hairakhrabane adubu covid number moiduna bihu gi harau nungai ba tungoi nadaba yadabagi awaba Assam gi club amadi khugang kharnasu mayok nadaba natri Mongoldoy gi Santipur bihu golden jubilee thoram covid number moiduna pangthok tanabagi warep lokhibagum bokazana amasung Jorhatasu bihu gi central thoram pangthok loi hairakre ngasi goru bihu gi nungairaba numit asida mathaga samgi Shatiyagi Giladhari turelda bihu gi harau nungaibagi oina lujaba chatkhiba miyoi manga isingda taduna laikhidre hojik phawda miyoi ahum gi hakchang phangkhre adubu miyoi ani gi hakchang di thiba phangdre nakalamaromda Dribugar gi Kolakhwa sanctuary da thogaidaba thodok amasu thokre buri dihingda san irujabinabagi chatkhiba pakhang machani isingda tawthakre amagi hakchang phangkhre adubu amagi di hakchang hojik phawba phangdri Guwahati ge Kharguli dasu miyoi ama Brahmaputra turel da taduna ngasi laikhidre asumna bihu gi maragasida covid ki akiba state asida su adumak hengalakli Dribugar da laiba Brahmaputra Cracker and Polymer Limited BCPL gi chief manager Manab Jyoti Diora covid nabadagi ngasi AMC Hospital Dribugar da laikhidre COVID positive or matung mag hospital asida lying duna lerakibani Diora gi loinabi amasung macha ani leihori Diora diabetic ni amadi atai complication kayagi anaba leiba misak amani handakta Guwahati da maki imungi miyoi singa loinana mahak laklamki amasung maki imungi miyoi punamak COVID positive oiki asumna company asigi employee kaya amasu hojikti COVID positive oirakli Borpeta da oza amasu COVID positive oire ozasi COVID vaccine dose animak kapkhraba misak amane Maitai khunai amasung mayamgi aphanungai chokhat khongthang kaya da lamjing biramba leikhidraba irungbam Chandra Singh ngasi chamaga 33 suba mapok morning sing numit asida umsa Delhi na ozasi gi thawaina santi oina laramlenda leirunabagi damak mapuda thongjabagi thoram pangthokre Hokiba Nomaizing Numita, Botaguli Sri Govinda Mandir Gilampakta, Manipuri Mahila Samiti Nasin Langduna, Tabal Chongkre. Tabal Hodringai Mamang, Numidang Wairam Botaguli Manipuri Mahila Samiti gi President Luchingduna, Samiti Asigi Nupi Singna, Maira Amam Paiduna, Tabal Chongpam Dagi, Botaguli Ganesh Mandir Fauba, Nupigi Mera Kungchat Amasu Chatuna, Tabal Chongbada, Yuna Chingba, Nisasinaduna, Tokaidaba Togdok Wato, Tokhandanaba, Nupi Mera Paibi Singna, Ngak Sengani Haiba Utki. Thorombasida Organizing Committee ki President Thokchom Ngobana Mipamapu aduga Assam State BJP ki Vice President Jayanta Das na Chief Guest oiki amasung Retired Colonel BD Singh su Guest of Honor oiki Mahila Samiti ki Maikaidagi Chief Guest amadi Mipamapu loinana Botaguli gi ahanba Thabal Chongboina pangthokliba thorom asi pangthoknaba hotnabada wabi kiba miyoi singdasu khudai amamam katuna ikai khumnaba utki Ngarangi yai pharaba chachet tarahumdoi sajibugi nongma panba leipak pokpa numit asi apokpa chahirol marfudra mathoi subagi mapung phaba numit lai khundil lalup apokpa marup sanglen singjamai akampat ki thousang masa oiriba khongnang phaidekpi thousang masagi thongam naucha gi sangaida phambal ira thoram pangthuktuna ichu phiral chingkhatuna apokpagi macha manai singna numidangi athengba matam phawbada khananainabana mapungoina pangthokhi Nongan baga lakadoriba apokpa chahi marfudrani thoi subagi hogulakpa asida miyoiba khunai gi yaifaba ohenbiyo laithung laina kokpiyo haiduna
ipuroi apokpada thongni jakhi loinana haunasang jaribon hozai lanka guwahati golaghat shillong amadi tripura na chingba lamdam singdasu lai khundil lalu pangthokhi haina lubasigi general secretary thokchom kuber meiteina thadorok pachirol amana khanghalakli Manipur State Sumang Lila Council amadi All Manipur Working Journalists Union Amzu amadi Editors Guild Manipur anigi marakta lainaramba bhab tanadabasing punna phaminaduna yanaba ama purakre Manipur Press Club tangasi Council gi President M Purnimasi leimina luchingduna Council gi member manga Amzu gi President Vijay Kaksing tabam na luchingba amadi EGM gi President Khogendra Khomdram na luchingba mihut sing phaminaba asida saruk yakhi Asumna Amzu amasung EGM na Council gi mathakta thamlamba athingbadu ngasidagi handokle tungda amukhana asigumba thodok thoktanaba punna hotnaminaba hainasu yanakhi ngasi CPI Manipur State Council gi luchingba sing coronavirus tagi ngakthoknaba vaccine tongan mafam singda kappa hokre Thobal District Hospital da Dr. M Nara Kumbong Community Health Center da M Joy Kumar amasung TH Sakhi Devi na luchingduna kapki CPI gi luchingba sing na vaccine kapa hokhiba sina party gi state district constituency local council luchingba sing loinana khungang branch ki luchingba sing amasung party member khudimak vaccine kapa hauragani hairi CPI na miyam da campaign tawduna vaccine kapinaba haizagani hanasu vaccine kaplaba matung MSC CPI gi assistant secretary M Joy Kumar na hairakhi International Salai Punsifam da Malem Gyoina Masung Atopa Assam, Tripura, Bangladesh amadi Myanmar na chingwana punna mafam nipuni da silhen bagi thoram pangthokre numida si sinpham pnamaki miyoi singna mana tawriba sinpham adu da sinariba khusukulai singbu khutsa haibagi lining tho pisa taw lan gi masung mahi gi lairembi panthoibi loinana thang taw hiel lanlong tambagi lai iputho pakhangbabu lachaduna thabak suba leptuna kachabani Hanadi sajibu noma panba jahi hoba numitagi horaga mangani silhelami matamgi honglakliba maongi matungina tensilaga nongmatamak pangthokle haina Professor Kangjia Mangang Salai Purelna khanghalakli Kobru chingkafam da leibani suba RCC Bridge ngarang numidang sakhangdaba miyoi kharana thugairamle kanana kari maramgi damak thongasi thugairam libano haiba hojik phawba chapchaba khangbangamdri Nakalamromda Mount Kobru da survey tawbugi thabak chetharakliba sigidamak Kangpokpi district ki SP na order ma thoktuna punna personnel kuntramari ngak senbagi thabak tawnana ba order thokre Police personnel singna Kobru chingdon da leiduna ngak senbagi thabak chetharagani loinana Sadar Hills Chief Association Kuki Inpina chingba organization singi makhada khudaktagi Kobru ching kafam thingzile haina lauthorakhibaga loinana Mount Kobru da lengakna survey tawba yaningde haibagi wafam phongdokhiba asina muknaba kya thorakpa yabagi chingnaba leirakli Leibang asida COVID ki second wave asida miyeng thamlaga Nagaland ki Governor RN Rabina ngasi Kohima da leiba Raj Bhavan da state asigi travel hoho luchingba pnamaka phaminaduna wari sanakre Lengak matomtana COVID ki lanjang asi mai pakpa ngamloidaba maramna travel luchingba singi mateng mathau tai haina Governor na phongtokhi Haukiba pung kunmari asida Wanopoki state singi manungda hojik phawbada ngasigi oina COVID-19 positive oibagi report lakraba state singi manungda Tripura da Kuntramapan, Manipur da Kunmathoi, Arunachal Pradesh da Tara, Meghalaya da Marfutrani Pan, Nagaland da Tara Humdoi, Sikkim da Kunmathoi, Mizoram da Kuntrani, amadi Assam da ngasi gi oina hojik phawbada COVID ki anoba positive oibagi report laktri. Tawbutabu ngarang Assam da COVID ki anoba positive case chongaga Marfutra phangki amadi COVID anaba amata laikhide. Panba yai ngasi gi oina Awanopoki state singi manungda COVID positive oibagi masing khwaidagi yamna phangkiba state Meghalaya na oiri haibadi Marfutrani Panni Asumna India da ngasi gi oina hojik phawbada COVID ki anoba positive case lagamaga lising humbudramari supna Marfutrani Pan phangkhre amadi COVID anaba chanipan supna mapan laikhidabagi pau lakli amadi India da COVID na khwaidagi sokaliba state Maharashtra da ngasi gi oina COVID ki anoba positive case hojik phawbada lising yangkhaini pan ga chamapan yangkhaini thoi phangkhre amadi COVID anaba chani ga humbudrani pan laikhidabagi pau lakli Maharashtra ki mathang da UP da ngasi COVID ki anoba positive case lising kun ga chamri kuntramapan phangkhre amadi COVID anaba humpu taret laikhidre
amadi mathangda Delhi da ngasi COVID ki anova positive case lising tara teret ka chani marfunithoi phangki amadi COVID anaba ngasi itha thajadana chama supna mari Delhi da laikhidre COVID ki ani suba chaitheng CBSE board exam na su mayok na batakre class 12 ki board exam yithoki baga loinana class 10 ki parikya di cancel tawkre लेबागसी की प्राइम मिनिस्टर नरेंद्र मोदी ना बोर्ड एग्जाम की मतंग द खुद थिंजिंदुना महाकना चेयर लौदुना यूनियन एजुकेशन मिनिस्टर अमसोंग अतै सीनियर ऑफिशियल सिंगा न्यू दिल्ली दा फमिनदुना मथंग थादा पांगथोकपगी मतम लेपनख्रबा बोर्ड एग्जाम की मतंग दा रिव्यू तौखिबने महैरोई सिंगी असोयंगाम थोक्तबा हाइबसिना लेंगाकी टॉप प्रायोरिटी नि हाइकी लाग्लिबा जुन की तांग अमदा फिबम येंगलगा मतुंग नुमित अमदा परीक्षा की मतम लेपकनी हाइकी एजुकेशन मिनिस्टर की माइकई सो एग्जाम होद्रिंगी यामद्रबदा नुमित 15 की ममांगदा मरी लेनब चेरोल थोकनी सो हाइरखी मीटिंग असिदा क्लास 10 की परीक्षा कैंसिल तौबगी वारेप लौखिबगा लोइनना बोर्ड न सेम्बा ऑब्जेक्टिव क्राइटेरिया की मथक्ता युमफम ओइरगा रिजल्ट लौ सेमगनी सो हाइरे बोर्ड न सेम्बा क्राइटेरिया दा बेस ओइरगा पीरिबा मार्क अदुदा कैंडिडेट सिंगना पेंदबा थोकलबदे फिबम चारकलबा मतमदा एग्जाम दा फंबगी खुदोंग चाबसु मखोइदा मुक्का पीगनी हाइरे हारिबा इवैल्यूएशन की तोंगानबा क्राइटेरिया असे इंटरनल असेसमेंट प्रैक्टिकल अमदी अतै असिगुंबा मेथड सिंगदा बेस ओइरगा सेमगदौरिबने लोइनना हायर एजुकेशन कोर्स सिंगी ओइबा एकेडमिक कैलेंडर अमदी अतै टाइमलाइन सिंग फिबमगी मतुंगिना लेपनगनी हाइनसु एजुकेशन मिनिस्टरना मखाताना फोंदोरखी सेंटरना कोविड लायंगनबगी हिदाक रेमडेसिविर की प्रोडक्शन अमसुंग सप्लाई हेंगतहनबगा लोइनना लेबागसिदा मसिगी ममल हंथहनबगी वारेपसु लौख्रे था अमदा वाइल लाख 10 पुथोकपगी कैपेसिटी लेइबा अहेनबा साइट तरेटसु सेंटरना अप्रूव तौख्रे हौजे लेबागसिदा लेरिबा रेमडेसिविर की मैन्युफैक्चरर तरेट की अपुनबा इंस्टॉल कैपेसिटी असी था अमदा वाइल लाख 19 गा लिसिंग मरफुने चयोल असिगी अरोइबददे रेमडेसिविर वाइल अमगी ममल लुपा लिसिंग 3.5 ताहन्नबा होनगनी हाइरे ममांगदा मुक्ता फावबा थोखिद्रिबा कोविड की अवाबा मायोकनरिबा महाराष्ट्र लेंगाकना कोविड पैंडेमिक की चेन थुगाइनबगीदमक नुमित 15 की ओइना अकनबा अथिंग कया ngasi नुमिदांग पुंग 9 दगी थमख्रे महौसागी फिबमदा थबक तौबगी अयाबा पीगदोरिबा सि इसेंशियल सर्विस खक्तनी हाइना सीएम उद्धव ठाकरेना फोंदोखी नोमगी लेप्तना ओरगलिबा कोविड स्पाइक असी किनिंगाय ओइबा मरमना सेक्शन 194 स्टेट सिनबा थुंगना थमले हाइनसु ठाकरेना लौथोरखी हारिबा मतम असिदा लोकल ट्रेन अमदे बस सर्विस गुंबदी चेनगनी अदुबु मसिदा इसेंशियल सर्विस की मियोय खक्तमक तोंबा यागनी सु हाइरे महाराष्ट्र की मपानदगी ऑक्सीजन सप्लाई एयरलिफ्ट तौननबगीदमक इंडियन एयरलाइंस की सर्विस नबगी अयाबा पिबिनबसु सीएमएसिना सेंटर दा हाइजरखरे लोइनना पोथारबा गवर्नमेंट डॉक्टर्स नर्स अमदी वॉलंटरी ऑर्गेनाइजेशन सिंगदसु कोविड की मायोक्ता चंगसिलिबा लांजंग असिदा सरुक याबिनबा सीएमना हाइजरखी कोविड सेकेंड वेव की तमथिरबा लाइचत मरक्ता यामनमक थमोय सुकनिंगाय ओइबा थौदोक अमा ngasi थोखरे रांची दा हॉस्पिटल की डॉक्टर सिंगना थोइबिदबदगी कोविड अनाबा अमा हॉस्पिटल की थोंजिन मयादा लायिंगबिदना मपुंसी लोंखी मचानुपीना मपाबुंगबु अमुतंग कनबियु हाइदुना कपचा लाउजबा अदु कनागुंबा अमतना ताबिखिदे पनबा याबदे हारिबा मतम असे झारखंड स्टेट की हेल्थ मिनिस्टरना हॉस्पिटल असिदा कोविड की फिबम येंगसिनबा लाकलिंगैदा थोखिबने अरोइबदा ngasi तेंतकपा मरोइबा पाव खरा लेबागसी VP वेंकैया नायडू अमसुंग PM नरेंद्र मोदी ना लेबागसी द ओरिगलिबा कोविड की फिबम की मतंगदा गवर्नर अमदी लेफ्टिनेंट गवर्नर सिंगा वीडियो कॉन्फ्रेंसिंग की खुथांगदा ngasi वारी सानाखरे इंडिया ना अहुम सुबा कोविड वैक्सीन ओइना सिननबा याबा पीख्रबा रशिया की स्पुतनिक V हौजिकी ओइना इंपोर्ट तौरगनी इंडिया दा तुंगदा साबा हौरगनी हाइरे कोविड की अवाबा मरक्सिदा ngasi मुस्लिम सिंगी सेंगलबा रमजान था हौख्रे यूपी की सीएम आदित्य योगीनाथ कोविड पॉजिटिव होइख्रे कोविड की कर्फ्यू मरक्सिदा मुंबई ना युंबु ओइदुना IPL मैच सिंग सानागने जयपुर की हॉस्पिटल अमदगी कोवैक्सीन वैक्सीन हुरानबगी वाथोक अमसु लाखली अमदी ODI बैट्समैन की ओइना ICC रैंकिंग दा पाकिस्तान की कैप्टन बाबर आजम ना नंबर 1 स्पॉट ता काखलखरे मां की इंडियन काउंटर पार्ट विराट कोहली की स्पॉट महाकना लौखी ODI बैटिंग की टॉप ता काखतपा पाकिस्तान दगी मरी सुबा सानरोइने बाबर आजम ngasi goina di Arambai news Guwahati da Manipuri Pao sandok chaba matang installation jaba galoina na tabiri basing bom kaso hanna